This is wrong. Ekoi gi ikuta chanba ekoi si nagai chinau sing sidai da phara matung da hatok pi basi masi mioi bagi hauna lonchat nate koi mioi bu oisi ekoi ain ngak na chat sena kuki in pi manipur law wiramo adu kuki gi legislature ona leibiri ba kuki MLA sing sina law biro madu argadi ekoi hingmina ba yar kani kuki sira kandana kuki sire na awa phungdokpa naga sira ga naga sire naga na phungdok chaba maitai sira ga maitai sire na waiba kuki sira ga maitai na harauba naga sira ga kuki na harauba adi ekoi masen adubu sigi vicious circle de lei hai ekoi se masi lei base karai de nori to ta dagi di adum makoi gi goal hairaga di makoi gi pandam hairaga di makoi gi pami ba separate administration je makoi di yamba yamdaba makoi unity uina makoi di pura lep khreba si pidraga di haidana aduduna amabu oiro any maitai bo oiro naga bo oiro si ba sokpa matamda makoi dadi aduk hangna humanity habadi phauramgani habagi hoi mioi bani haidi khoi adugi chahi da sanga khiba adugi chahi da sanga khiba haibagi amazu khaidoktana lairi adumakbu makhoi gi dinga sagi pandam makhoi gi separate administration natraga UT ma pi dragadi haibagi pandam du da chap yungna lepaga laigrabani na makhoi da di thoidokna madugi keno du di phauramgani haibagi thajabadi lai ai adu thamjarake hoji kuki militant sing na tawri chathar liba proxy ga sai tamo de tenor pan biram madu proxy war ne haibi budu ne kuki loina mak na te santi pamdri je haibu haibi ram ko aina haijo amadu aijo endorse tawjal ge ada haiba kuki khulai paiba singsa sida enabling power am khak lai se si mahana thamjage adu ani subada ngasai ge khoina separate administration na khoi lengna lei haiba se huji kaira ine kaina hana kuki MLA ni kano tara cabinet minister ni tharaga haram boju deputy CM oi ri ba khoi nemcha ki bian yauraga loina mak se separate administration endorse torom bane makut ki magi signature yauraga khoje yauraga matam gi oina bulletin thoga separate administration UTPU with legislature haramine ba hojik adugi demand do kuki gi MLA singsi aidi laitre na lugje manam di moje manipur state assembly the online haigera non online haigera live haigera hojik manipur gi mainstream na changa khre adu argadi hojik kuki gi separate administration ja leng dana lei je haibi gano ba moje mai jai tharabani maning halabani oeroi ju khangabani oisu oiroi ada sigi khulai paiba kangbu sina ngasi chatharik liba manipur gi havoc se Indian state na tongjalaganda tawbani haibasidi mayek chenge kan pattern chap mani nagaga maitai gi khola asari phalo thu wai ju chap mana ga lei sine ba masina dum taksai ba ada hen enabling oi de isi kari gi no haibada han bada separate suspension of operation su si sign tong no ruba aina ngakpadi suspension of operation haibadi nakan ani da amana amadu operation tong da ba haibane nongoi kapna da ba phana da ba puna da ba phuna da ba haibane ba aina ngakchabadi kuki gi khulai paiba sing gi umbrella sai kene haiba kiare sigi mayam ja Indian security force ka nong mata nongoi kapna gi ba force kano amta na te adu ergadi karamba ground karamba maram lairaga suspension of operations without firing a single bullet kamaina sign tong na minu haibu ne adu ergadi Indian state na hai ba khulai paiba singsa matam gi matung ina season na ba makhoi gi oiba proxy da season na ba thamba kangbuni haiba se masina du mayek chenge ba ani subada su chatharam sign tong na re aduga mu makha ta ba government na dum chathai ko adai angak pamana 2022 gi election state assembly election numitra wani kuni wali ngai da crore 3 release to web su chatna ba myam gi stipend ne hai election ku idrabani ko adu gari madu gi fund du kari gi release to rino haibu ne just before election ne aruna aikoina
law and order situation ji de khoi ngasi ngarang khaki na te ching the state ke governance yo di ai ba se dum khoi na dum angang uri ngi ta da khang na la abne wari ma da sigi hojiki khoi na kangpuk pi lan ba ya de adegi tamo sangna hai bi ba litan chat pa ya de hai ri se litan chat pa ya da jibu tamo litan jibu kilometer ke ano chatri se kilometer ke ano ne tamo 30 41 31 30 nate ai na stress to chat pa ya da ma che che only 3 4 kilometer ani ahum khakta ne ba khoi na control to doi jaga se kangpuk pi gi sigi modbung da gi na kaino phobu si ju maram phobu gi sigi aswai mache chi khatane ba maram bu yoro moi ID kilometer ahumari khaki stress sida law and order situation control to ubangam da ba government se masidi anat pani manipur control to ba haise kilometer ahumari je control to bude irai line to ba ya ba pone ba litan chat pa ya ji haise litan ji kilometer ahumari do full security thadal laga combing operation to holo aduga mathakta gi khulai paiba sin kumdharak pa ya dana ba sin gro Stop manava mong the Kangpukpi stress is heavy deployment of security forces to state police commando Tazalo, Aduga, Matatagi, Makada, Kumtarak Payadana, but Sinbirova, highway to the Matondum open the web. Another person Madugi puts there. Masi may Taki Wari Katanati. Mamang the Dumasigi puts it out and don't pre and Tara la creva. Kundam the Ricadore. Highway the Lutoba, highway the me papa, highway the me hatpa. See, highway, the Luinamoxi normalized or crab. Yes. I don't know a city. Pura you lose in a Chukli out the bar, Sananga woman had to put it over under the see people the tab. I don't see. I don't see intentional omission. Intentionally ling action nga si masi BJP khaki wa sunate matam gi ling aktuni yes masi matam gi ling action singi ke no si da governance but thoi sunga uda ba impal centric orga sigi thawal bisi gi swai si da ga leiba singa security thaden ma da nagana ya de cookie ne ya de na to leiba sik state na security thamdi cookie ya na cookie ne ya da bagi na nagana ya da me mitai ne ya da na te state see law and order situations control to legitimate use of force state khakta domain ne ba yes adunga sidi ke dore mi phare hai re adu pi phari mi du negotiate to re political talk to re hai adigi ngasai gi mi taru sina phangba se mi tramari ne thadok khiba sina phange ba ko yes hoi tramari khoi tek ta kai na thadok khiba do Madumakti I Tamu targets of Pongluxeri. Madam the Ain I say, could the pirate only, the Wood Ain see, could the pie the never language in Bigatoni. I don't know. I queen in Sigilangaki, Chukli Pie, but sing she, Neum Chumna, Kanbo or the Magani Sigi Pim Zutar wherever. Aduga Lu si Kanamta Mathakta Leiba Lu Dudi Kanana to guy. More than Mite Jambayadri, Naga, Land Bayadri, Isaiah. Luosi Mathakta Leiba, Mathakta Leiba, Isaiah. I question to Jerry, Honorable Chief Minister, Aduga, Lengaxi, Paibiba, Lengaxi, question to Jagaba. Aduga, Iroilo, Badina, Nagaga, Maitega, even Miti Pangal, even cookies, Santi Pamza cookie, Leramani. Today, question to Jagaba. A quiggy mang the labor. Yeknaba, asing be Yeknaba Zikanano, Hibetune, Queen Tidu, know your enemies. Masikanamta Government of India, Hibirunova, Masi Indian state keep policy of divide and rules, we don't never. Adoitadi, mean a Tugai, mean a young high Harapada, Yahaliva equi choy Hibetuneva. Adoitadi, Punna, Lemineva Machangi, let us give peace a chance. Community regardless of community affiliation, I appeal to Jageva. Lebak say Amukta di Maratapna. Chandra Kumar, Nashing Maksunico, Quigi Rims, the Gotonazidum to Ecohogic Toiba, Quigi Makoi Naga, Quigi Larung, Pui community, Chilina, Matumatuka Aga, Quigi Hatlamba, a Sibak Sang in a Pangbasigi, the Quigi Khemchand Budi.
no one is above the law. MLA minister which chena magadi cherak pigani na hairi adum ko hide was statement si pangai hai boy na dum yam na longnai kaino da thajabasi lengak ta kasu laitre adumak boina Chandra Kumar dang laksani se Chandra Kumar ngasi makchu koi Facebook ta koi social media da hoji ujabada hari basi koi leilon bai faida kapna bada kuki ahum si koi gi paramilitary forces sing na rims da na makoi hum purak basini ko masi porak pasida su dum ansam gi maikai da gi su hairi basida hairi ba koi gi naga taruk lagi da ba matam da di haidi tawpham thokpa search operation kari karadu kuki tramari thadorpa nongala kan da di pung kunmari gi manung da personnel chamri yang khaiga sniffer do ka yar kan da thiba kan da asibak chang oina phangine ba adu makoi thadok tringai da adu thidri bagi maram na karino adu ga ngasi choi basi paramilitary forces singna kuigi Khemchand na haigiba statement du da dumak pore ibzala anabala yeng bagi porakpa khotpa yani khoni haiba statement amsu Khemchand na di thamgi dana madugi yenga da thamgi bra masida makhoina dum miyamna sauringai yaningdringai maraksida kuki makhoi ahumsi choi haidana paramilitary forces singchina nga aga selakanda lelon bai feida kamna badagi shokpasi rims da tawgi ngasi ju hojik ju thoi ba masigi issue ji ju mo ansam na sum yaning dri ba sigi matang sida kari haini statement na ama dum kahini khabar gi akoi gi headline sida na lengat tagi thamak pasina ama hek thamak pa tawrai ba thabak sina ama contradiction ji dum thok pa sumba thoi ba contradiction sigi me amarak sida Chandra Kumar gi oiba mota thamli ba statement sigi kano da kari expectation dai kari kamain tham meaning ye han mukta koi ki notice window dialogue ping river viewers singbu ai ko no krom jare duga ai ko panelist sing ari ki hiai jema boy thagat ba phongrok chari adu hojiki hangbiri du laksara ga di ikoi si sentimentally koi si am charge so man gre koi oju ere isi gi oibam ju thui 2023 gi May 3rd gi hori ba India ki policy ai ta Indian state ki policy ma government ki policy nati Indian state ki mugi midyeng koi de kari yeng gi ai basi hanagi 2023 gi May 3rd gi dum koi colossal violence ma khak lai sin dum tai uzi kangup che armada maitai ga kuki ga ni hairam uzi na mu hoi naga itinau singa kuki singa ne na mu haire uzi mathang na kana ga haiba dung lai si adu tadi sigi pattern ji yeng matam da thugai rak na bagi Delhi gi yamna mong yam tabar room ma da policy khara semaga leire ai jidum clear way ngasi numit swine thola ji adu tari somdai swine khumal la ji adu ga si thola ji hai bagi keno ma khak pattern am khai khoinum uye ko adu khoina ahan da aina Bharat puluba koi Manipur hai tare koi je sagi Kanamta ain gi Mathakta leite haiba koi honorable chief minister yumnam Khemchand gi statement masi chumda makti nate ada kayam phajana state se implement tori gi haiba gi concept ne la ka di rule of law aina lengak pa chana pathap am thamakanda chana pathap tuna mayam se loina mak temaga wayen ba magi makhara thamba haiba dune ba rule of law ngasai India ki constitution jana ganda constitution na mechanism among pira ganda koi gi laiba kano sana kanglon se now yeng do du di kayam phajani implement tori gi haiba dune kayam phajani enforce tori gi haiba dune inc thangai sengna taugi haiba gi will city chalai riba kangu du leiba for example koi gi mamang da thaina khoina ngangori ngai da 1996 7 yuari oidu male BJP gi hanagi former national president minister of state for erama ba Bangaru Lakshman hai nupa se asagi khoi tawji tinono panbi ba ma Buta Singh siga pullaga moyani maksi defense ki deal lamada
deal ama clearance pini khoni en tawna bagi paisa lorui hai bagi bribe ki aduda sahi mari phadok ta gi adigi minister BJP ki president tok thuoga hana gi prime minister oirama ba khoi gi PV Narasimha Rao ba khoi gi vote leibagi no confidence motion gi sai MP leibagi MP gi vote se le thok le chin to ya bagi maranda PV Narasimha Rao phadok ta gi ade hujik chu khoi gi leader of opposition si magistrate ki court amana chahi ani ge phadok piraga appeal tawrakanda bail da leibane adorga di thangai sengna intent ama yaura kanda di achauba macha haiba leite dana yengba yari de khoi honorable chief minister yumnam Khemchand gi statement se kayam thajani ngai oi ki hai yes yes ngam tauba ngam da badi leite tawdu tawgani tawroi haiba di lenga ke chukni pai ri ba ain jibu chalai ri ba sing sigi makutta leiba ada khoi gi manipur da di mamang dai se hanjan haire na miyam na su waro bigano tabiri sing su waro bigano manipur da di khoi gi state force ki legitimacy ja loina mak lokthokre legitimacy the state force ki legitimacy is cry lokthokre da state force ki police station mamang da central paramilitary force karama central paramilitary force state ke civil police administration da mateng pang bane na lakpa central paramilitary force ki gari na station mamang thachal laga law and order situation amukha khoi yam thuna attend to da da address to da da amukha laihi ba mayam na sum ubirangani khoi video da kai da state force ki police station mamang da gari thachal laga state ki gari thodu andaba adigi state force ka central paramilitary force ka mukna bagi khoina thoduk kayam hanaki sahi ahum jigi ngasi lakli ba 2023 gi May 3 ki sigi colossal violence gi tholok pa masi sequence amoina khoi ure adigi police station amagi officer in charge amagi jurisdiction da leiba mafam ama officer in charge masamak changba yade sigi kenu makhak leikre masi dum ekhoi na ujabada khoi gi mamang da khoi honorable MP angom chabi mola koi jamna sport makta chalaga verify to do madu verify to rokhrabane ba station police station amana gi officer in charge amana magi jurisdiction manung da leiba mafam amada changba yadaba kari gi changba yadri ba buffer zone hai dana leiti haina officially khumi but ground da di layeba state police ki delegitimization aduga state police community affiliation gi matung ina posting pirakpa maitai community da belong to policemen sing na police officer sing na sing da tabe yarak taba aduga ching gi officer sing na tam da tabe yarak taba maduna maram oiraga khoi gi legitimize to mo hi power exercise to bogi kaino se magi exchange kathalak pamatam lothorok pase masi su yam nungang ngai oiba kaino ne ba adigi investigation ama to bugi su NIA da sinare ai ba yes sinada bugi wari na ngatang thamse ba anything everything yes kana to mo to NIA da sinare ai ba sa state police ki moral je kayam na down oiram da ge ju khambi bam thoe ba haidi laibagi mathau tadre haibagi kaino mane ba ulaiba state police to ulaiba व्यवहार state police to ulaiba magi phimam je koigi lengak no oi bi central magi Indian state ki kaino gi mahoi policy amagi in furtherance of that policy oi bi amabu ere state police ta hujik anything kanam to gore NIA da sinarani CBI da sinarani hairaga adu itari state police ki mathau je leiri bra haiba question lakpa ai ani subade state police inyam ineffective oi haibane adu ragadi ngasai gi sigi condition jida minister ama MLA ama right honorable chief minister na haiba kaino se kayam thajari ngai oi gi haiba kaino se adu miyan hangna ta bane ai nu su hangjari ba ko adigi
ai masi keno tawjin dabane aina mamangi keno mada kangpok pido or male ko changba yari ngai matam gi wari ko yuziki honorable MLA Kimnio Hangsing yes magi husband ji David Hangsing yes David Hangsing ji kiya subject to correction ko magi leader ne ada David Hangsing ji kanano haibase ekoi loi khange lisang sitna sigi kangpok pigi modbung lan khalak padagi kangpok pigi sigi keno sida micham chatok chasin to the hewok create to ba kiare gi chairman ne ado now ekoi election sida paisa kyam change je ekoi miyam loi uraba khanga ba ngaktani adidi David Hangsing gi loina bi ori ba Kimnio hokep hai tare ko magi moisina kamaina political hierarchy sida magi ladder je kamai kare ya je miyam loi khangma yes Kimnio Hangsing hokep ki election gi victory gi celebration to the AK47 to raga nomaina pata kapaga tawbugi keno sida David Hangsing masa je phaba male ko maduda kamai to ge da matamgi BJP go lengak se support to da bai adu matung ina thadu ki adu itara ga di hangba ya question di sigi political class sida police na kari ngamni haiba concept am lai yes zai power di moina exercise to re kari gi ngai akoi gi power struggle power politics sida number game ni adu itari ngai mayamna khangnaraba criminal amagi nupi loina bigi vote se count tore ado itari magi vote fangnanaba somda kaya kadai no ma dum compromise tore yes masi dum ekoi khangnaraba ngakani ekoi yuji koi ngasai panbi buduni honorable deputy chief minister Nemcha Kiping gi husband ju mayamna dum karino ado itari gadi ekoi ngasi bo singlom digi kara iba keno singjida criminal background leiba family am dagi masamak lei de haijero engon de madu ek hairu mutam da engon de keno mahar project defamation case tor pus we but aina haijer ga dodi adugu magi family background am dagi ngasi political class political keno sida masigi state ki decision making body oriba even cabinet ki deputy CM bu ki level da changak pagi makhun amakak ekoina intrutor pagi keno makak pibase masigi circumstances sida ekoi ni state force na dragana state police na dragana laws ke am china implement tor kani haibase hangba ya ba wang adum oireba yes aluga madumang na ni ngasai gi ekoi na masidi miyam dong lak sakeba election thengna gadoba miyamana election affidavit ta magi nomination paper file to matam da form 26 ana tawraga election affidavit amaka file tawe basi ai miyam ngasi thamjake basi gi election affidavit sida ma candidate amagi mathakte FIR kaya lei adigi FIR singdu investigation loiraga mai mathakte praman leire haidana investigating authority police na targe agency amana charge sheet thangal khibna kayano kaya leire kamai to charge sheet no ahum subada charge sheet thagal matungda bichar jathara matungda ma thado khiba leibra na targana jail da phadok tarubu leibra haibagi criminal background si form 26 ta election commission gi mandatory requirement amu oina honorable supreme court of india gi case amada tab judgment hairiba case to association for democratic reforms versus union of india ana sigi association for democratic reforms ina election gi matang je PIL ama thara akanda madu PIL act aura kanda every candidate sina miyam mamangda magi mathakta leiba criminal casing charge tawrakhra sing adigi ma phadok tageba sing si mayek sengna utlu pallu aidana affidavit ta hapuna taweba madugi mathakta political party na magi political party na mana sponsor to candidate sing sigi criminal background si miyam mamangda utlu khabar da hapu aina adugi mandate leyeba masigi mandate sigi matung inna happy affidavit to happy aduga khabar to phonge tawbadabu miyamna
aina thagat kadori ba mihut se aina vote thadori dori mihut se ma si police case chenabra mai mathakta investigation lora kana mai mathakta maran leire haidana bisar chatha ba yarani haidana court ta thanga lakhiba charge na kaya sure adigi ma si phadok tarur ba tadribra haibadi miu emagi background ma afaba mira phattaba mira haiba khangna na bagi election commission na Supreme Court ki order makak illakanda chatharak liba masigi piri ba tanja se ai khoi miyam na kayam thina masigi tanja se lawrage natraga lawdagi haiba se ai miyam da hangjake miyam na mai ma jakte FIR ne haira dum voti mo na piba kai FIR leiba criminal gi background leiba mi duna di miyam gi apa chungtau tawra roi dawuni auna masigu ma mayam se ai khoi check-in minasi auna election da paisa changabani na ngasagi every recruitment akoi sidi haidana kanadi yes every recruitment anything everything da adum senja thumja je chathare ana senja thumja chathare no senja thumja ta roga khalako mayam no di effective investigation jungam de effective implementation jungam de anything everything da dum fail hoita ban lenga lebak se aruna ain budi mayek chengna lei nobody is above law phanayam na chawru phanna wanga su ain na mayek chengna ek tawra agadi adum ain ni makhada loi leiba ngaktani tawbudu implementation je kya mong ta na tawrigi haiba dune ba aduna ngasigi hujiki ekhoina rims ki dang si thoi ba tawdok se su miyam gi sentiment je karai di tholok panu hai bang sai gi nagai chinau sing mihathina hatok piraba nagai chinau sing no matam jana rescue to piramu ngasigi rims thoi ba tawdok se thokadra adigi ngasi rims amu mihathina hat khre hai haidana protest tawriba singsi mong ta na mayek chengna lu ain gi si torkani hai gi thajaba je mayek chengna piraba aduga thajaba si de ek torkani haina prajamiyam na su lebak si gi miyam na ju thajabiraba adu eragadi ngasi protest tawri sing je tawbirakadra tawbiroyeba phanayam na mihathi rasu mihathina hathiba singdonga nongmandi phadok tarakhini lengaksina soidana magi pharakhini haibagi miyam na thajaba amlerama ba ngasi rimsuma nga thoiba thodok je thoeba adu ji aina miyam da appeal amtang tawjaning mana moi ahum sida rims ta purakre haidana rims hospital da thomjan biraga atopa patient sing gi punsida temsing na bo ina thokpasi su ai thamoi sengna nungai jade aduna lengak ta taina basi mayek sengna karamba atopa patient sing da anaba sing da sok loidoba mong da karmaina tawning ge haibsi miyam na khanaviu aduga hospital da thomjan biraga suji ki hospital mung da tiar gas ka pe manung da asmana ba patient yorong gani makoi ahum khaki haktak ta patient kaya ge life jeopardize to wi haibu du so ai khanda hanjaning eba maram di possible outcome mai khoi na tawri si karam bane he na aina tawdu di siga thokadori ba outcome duga karam bane na lumna logum thui haibse koi critically think tawba mioi ba moina ai khanga khalanjaningi hana si thamjagi okay thank you very much ai makha chathajaboina Chandra Kumar handaki khoigi nagagi chilinao akhoi taruk legi da bai matam sida matang sida kwa khoigi outer gi MLA oibiri boja Alfred Arthur gi si magi matang ji koi kemta yam silent oina leigre nahan khoigi MPCC gi spokesperson amana bodi mahaksi masagi anaba ma haidi personal issue haigadra layena thambirami adumakpu ai sa amasu miyamna hangbasi ma masamak nagani adumak thoiba issue sida maki maikei dagi haidi condemn tawraktaba adu masigi matang ji tawraktrisi matamamada outer gi vote lepa matamda ngasai akhoi BJP gi candidate pau puthoraki dedan adubu mahangna vote kagi basi magi kagri basi gi marumda kuki singna support tawbodagi masi vote kabani haibasi ma miyamna kanna adumak hainadana leiraba wafam am khangni aduna miyamna hangba wafam wahangda mahangna tuminna leibagi maramsi mahakpu vote kahan kibanina haidi tawimal utpa oina magi machid manao shirabasu
awana tarabasu mahangna karigumba mana aswana silent oribasigi maramsi karino haibasisu miyamna hangi ado sigi matangsida kogi NPF ki MLA singsu dumak tongan ba magi statement budi adumak thammi adumak oiragasu ke haini miyamna dum expect tawbadi react se yamna ga tawgadra haina khanba adumak po khogi mitei gi masing yami basisu khogi mitei singi thokpa matamda dum react se tawde sigi matangse oja gi mot se kari kamain thamdini khogi oja Alfred Arthur gi matangse adu ma ai thamjake hoi masagi anaba ma leinai su hujikta adum haibi ta je hana ta jade aduga aigi wakhanda phawjaba amakhak lei khoigi hujik manipur gi fractured polity gi issue se yenga akanda haidi aina hek ngarang na je yam kanna feel to bom khak lei makhoi ngara mioi mari handak kriti chakra saure chakra phange mioi mari sidaida manipuri muslim mama yawe meitei ahum am yawe adada aina yengjaba social media da ujaba amakak ujayeba hujigi Rizwan Malik subject to correction ka in Sweramagadi Rizwan Malik se squadron leader ni magi hujiki magi barrel phang bang magi award phang masa sigina muslim ichil now singna promote tora thagat pirakpa adu amuk koi Deepak adigi ama metimcha ani haijab tare ko sang tem gan magi amuk oiraga namu maitai singna mu thagat pa sigi maitai de affiliate tauba manipuri macha amana national level da achievement ama leiraga na madu maitai sing endorse tauba aduga muslim singi fangaga na muslim khakta na mu endorse tauba naga gi fangaga na naga sing na dum endorse tauba sire kadai du sigi aigi community gi achievement dai khoi celebrate tau dai kaisu kai die ba ko ada sigi marak si dai khoi na kaw ba ma khakti khoi loina mak se manipuri ni haiba sidi kawan janing de Rizwan Malik na phangba du su manipur gi ni Deepak na phangba du su manipur gi ni Tom na phangba su manipur gi ni Mary Kom na phangba su manipur gi ni Mirabai Chanu na phangba su manipur gi ni haiba se khoi kaw bagi amaka ain ujaye masigi phenomenon amaka adu ge pusan jarakke ba ikoi Alfred na sa Alfred Arthur outer honorable MP na nagagi issue nagagi magi community de be affiliate tauba community manaba moi taruk miyathi na tamthina hatpi re haira kanda magi oiba voice silent oi haibane ara compulsorily naga orgari naga gi to birakti haibane aina hayan janing badi naga taruk leitabdo aduda kuki gi MLA singjina oina condemn to honinge because naga taruk to manipuri ne it's not ethnic line the condemnation appreciation maitai shiragana kuki na ha nokpa kuki siragana maitai na ha nokpa nagana soogana kuki sing na ha nokpa nagana adagi kuki na siragana mu nagana ha nokpa aina social media da uba norms ni masi aina haijabadi sidai the cry no miss story je kaino ekoi manipuri ne do kaw khre humanity above all mioi literally religion ju leiroi maitai ju leiroi pangan ju leiroi kuki ju leiroi naga ju leiroi adu nang sai gai haijab duni naga chinau taru mihathina hatpasida Alfred ki kholau dagi di community manadaba maitai gi kholau community manadaba naga gi sorry kuki gi MLA singi kholau do mihathina hatpase niyom lale mihathina hatpasingo ain gi matungina dani piga dongni hana demand do adu ina to honjaninge kana sa Alfred na tawududi mana tawragadi oh nagagi ni nagagi tawbuni hadra lae ai maduri la anjin tawroi do buni haijabuna te ko tawbum di thoi ni ma masa nain tare ko
Kuki gi MLA sing di makoi haining ba kaya ma leiram ka su ko makoi the threaten to ma ya ma leibani na so adai jaga du ne ba where is the rule of law yes ngai honorable chief minister ni kai hai yes nobody is above law even minister can be held liable or punishable under law now the question is even MLA sing minister sing Pauba, Nomagi Matonda, ransom hostess of Tamakanda, Moin Nanging book condemnation book to Umamdre, Hadagadi. Now, where is the question? Where is the rule of law? Where is the question of implementing law with all applicable application to every citizen of the country or the state? Honorable Chief Minister said, Hyria, Natra, Kay Hyria. Chief Minister of Power Deputy Chief Minister of Power, Logi Matu in a Pabaya idea. Now, miscreants Karana legislators in Joina, hostess at Tam Power, the Nangang Tragadi, Lokai and the Gavin, as a command implement of Duri gave a Duragadi. Adorga in Hizabadi. Maitei Soka Panoroka, Maitaina condemned or top to the arrival name. Karena nuai tahu tu pau ni community feeling aja miu lebih ngaktan miu lebih orang sana. Aini hena tahun jadi mudi, Maitai ye mi emasi pada, usually karena di haiba kuki ye legislature sing tu semua itu condemn tu orang agar di idea manipur tu lakukan ni. Nagari usually taruh mihatin hatok pikir yang nuai te tahu tu sekua, betul nuai te. Aidi moi kano to budu taita bu tadre adi shock amal lekenom leibani adu gi condemnation se nagagi civil society or nagagi legislatures in condemn to budu di community affiliation ni mutung ni tawrok pane na laura phau bada to bibam tho idi kuki in bi manipur na lawbiro this is wrong Ekoi gi ikuta chanba ekoi si nagai chinau sing sidai da phara matung da hatok pi basi masi mioi gi hongna lonchat nate koi mioi bu oisi ekoi ain ngak na chat sena kuki in pi manipur law wiramo adu kuki gi legislature ne leibiri ba kuki MLA sing sina law biro madu argadi ekoi hingmina ba yar kani kuki sira kandana kuki sire na awa phungdokpa naga sira ga naga sire naga na phungdok chaba maitai sira ga maitai sire na waiba kuki sira ga maitai na harauba naga sira ga kuki na harauba adi ekoi masen adubu sigi bisiya circle de lei hai koi se masi lei ba se karai de no ri to ta dagi di adum makoi gi goal hairaga di makoi gi pandam hairaga di makoi gi pami ba separate administration je makoi di yamba yamdaba makoi unity uina makoi di pura lep khreba si pidraga di haidana aduduna amabu oiro any maitai bu oiro naga bu oiro si ba sokpa matamda makoi dadi aduk hangna humanity habadi phawrongani habagi hoi mioi bani haidi koi adugi chahi de sanga khiba habagi amazu khaidok tana leiri adumakbu makoi gi dinga sagi pandam makoi gi separate administration natraga UT ma pidragadi habagi pandam duda chap yungna lepaga leigrabani na makoi dadi thoidokna madugi keno dudi phawrongani habagi thajabadi lei ai adu thamjarke hodik kuki militant sing na tawri chathar liba proxy ga sai tamo de tenor pan biram madu proxy war ne haibi budu ne kuki loina mak na te santi pamdri je haibu haibi ram ko aina haizo amadu aizo endorse tawjal ge ada haiba kuki khulai paiba singsa sida enabling power am khag lai se si mahana thamjage adu ani subada ngasai aikoina separate administration na mahoi lengna lei haiba se huji kaira ine kaina hana kuki MLA ni kano tara cabinet minister ni tharaga haram boji deputy cm oiri ba koi nemcha ki bian yauraga loina makse separate administration endorse torom bane makut ki magi signature yauraga khojek yauraga matam gi oina bulletin thoga separate administration UTPU with legislature haramine ba hojik adugi demand do kuki gi MLA singsi aidi laitren lugje
Manipur moise Manipur State Assembly the online haigera non online haigera live haigera hoji Manipur gi mainstream da changa khre adu orgadi hoji kuki gi separate administration ja leng dana lei je haibi gano ba moise mai jai thara bani maning halabani oiroi ju khanga bani oisu oiroi ada sigi khulai pai ba kangbu sina ngasi chatharik liba Manipur gi havoc se Indian state na tongchal ganda tawbani haibasi di mayek chenge kan pattern trap mani nagaga maitai gi khola asari phalo thu wai ju chap mana ga lei sine ba masina dum taksai ba ada hen enabling oi de ji kari gi no haibada han bada separate suspension of operation su si sign tong no ruba aina ngak padi suspension of operation haibadi nakan ani da amana amadu operation tong no da ba haibane nongoi kapna da ba phana da ba puna da ba haibane ba aina ngak chabadi kuki gi khulai pai ba singi umbrella sai kene haiba kiare sigi mayam ja Indian security force ka nong mata nongoi kapna gi ba force kano amta na te adu orgadi karamba ground karamba maram lairaga suspension of operations without firing a single bullet kamaina sign tong na minu haibu ne ba adu orgadi Indian state na hai ba khulai pai ba sing sia matam gi matung ina season na ba makoi gi oiba proxy da season na ba thamba kangbu ni haiba sia masina du mayek chenge ba ani su ba su chatharam sign tong na re aduga mu makha ta ba government adum chathai ko adai angak pamana 2022 gi election state assembly election numitra wani kuni wali ngai da crore 33 release to web su chatna ba myam gi stipend ne hai election ku idrabani ko adu organi madu gi fundu kari gi release to rino haibu ne just before election ne aruna aikoina law and order ki situation ji de khoi ngasi ngarang khakina te chingda state ke governance yo di ai base dum khoina dum angang uri ngi ta dana khangdana la abne wari mada sigi hojiki akoina kangpukpi lanba ya de adegi tamo sangna haibi ba litan chatpa ya de hai ri se litan chatpa ya da jibu tamo litan jibu kilometer ke ano chatri se kilometer ke ano ne tamo actually 30 41 31 30 nate aina stress to chatpa ya da ma che che only 3 4 kilometer ani ahum khakta ne ba akoina control to doi jaga se kangpukpi gi sigi modbung da gi na kaino phobu si su maram phobu gi sigi aswai mache chi khatane ba maram bu yoro moi ID kilometer ahumari khaki stress sida law and order situation control to ubangam da ba government se masidi angat pani Manipur control to ba haise kilometer ahumari je control to bude irai line to ya ba pone ba litan chat pa ya di haise litan ji kilometer ahumari do full security thadal laga combing operation to holo aduga mathakta gi khulai paiba sin kumdharak pa yadana ba sinkhro Stop manaba mong the Kangpukpi stress is heavy deployment of security forces to state police commando Tazalo Aduga Mathakta Makha the Kumdharak Payadana Sinbirova highway to the Matondum open to web Angak Pasi Madugi Putse Masi me Taki Wari Katanati Mamang the Gedumasigi Putse Todana don't pre and Tara La Creva Kundam the Ricadore highway the Lutoba highway the Mi Papa highway the Mi Hatpa See, highway, the Luinamuxi normalized or crab. Yes. Under a city, Pura Kogi lose in a Kogi Chukli out the bar, Sananga woman Tato Pugita, work under the Nasi, people the Tabane. I don't see, I don't see intentional omission. Intentionally lengak sin ngasi masi BJP khaki wasunate matam gilengak tuni yes masi matam gilengak sin singi ke no sida governance but thoi sunga udaba impal centric orga sigi thawal bcc gi swai sida unga leiba singa security thaden mada nagane ya de kuki ne ya de na to leiba sik state na security thamdi kuki ne ya da bagi na nagane ya da mitai ne ya da binate state see law and order situations control to legitimate use of force state khaktagi domain ne ba yes adunga city ke dore
mi phare hai re adu pi phari mi du negotiate tawre political talk tawre hai adigi ngasai gi mi taru sina phangba se mi tramari ne thadok khiba sina phange ba ko hoi tramari khoi tek ta kai na thadok khiba do madu makti ai thamoi gi thaga chaba phongduk chari maramdi ain hai se khutta pai roi dong ni adu tawu du ain si khutta pai dana ba lenga na ju senbi ga dong ni aduna ai khoi na in wasi lenga ki chukli pai ba sing si niyom chumna khanbe ore magani ngasi gi phibam ju tar we ba aduga lu si kanamta gi mathakta leite ri hai lu dudi kanana thugai more de mitei jangba yadri naga usi lanba yadri ai ja lu si mathakta leira makha da leira ai ja ai question nun tuk jarage khoi ye honorable chief minister aduga lenga si upai bi ri ba lenga si dai question tuk jage ba aduga iroi loi ba dai na naga ga mitei ga even mitei pangal jungai even kuki jungai santi pamjaba kuki lerangani sidai dai question da tuk jage ba ai khoi gi mang da leiba yekna ba aseng ba yekna ba je kanano hai ba tu ne khoi na thisu thidok na ga do know your enemies masi kanam ta na te government of india ki haibiru no ba masi indian state ki policy of divide and rule si oidong ne ba ado itadi mi na thugai ge mi na yangai ge harak pada ya halli ba khoi choi hai ba tu ne ba ado itadi khoi punna leimina ba ma changi let us give peace a chance community khuding makta regardless of community affiliation I appeal to jage ba lebak se amuk tadi mara tapna tangdu leitana chaukhut pa mai ke ronda khana chaina da bida hana suna da bida amuk tadi leimina se okay thank you very much Thagachari